HOUJIK LAMDAM ASIDA THOKLIBA Irang Asina Maram Oiraga Revenue DAGI State ke Lakpham Thokpa Lupa Crore Chanipan Rom ke Shenpham Lakpa Ngamkhidre HAINA Chief Minister and BIREN House to THAMKHRE Wafam asing ngasi pangthokiba Assembly Mifam da Khangabok ASIG MLA Okram Surja Kumar na pukhalakiba calling attention amagi paukhum oina Chief Minister and BIREN House to THAMKHRE MLA Okram Surja Kumar na pukhalakiba calling attention adugi paukhum piraduna Chief Minister and BIREN Hai HOUJIK THOKLIBA Irang Asida Center na achouba mating ama pangduna lakli. Ahanbagi oina Center na Lupa Crore Chamre Dasmik Mari ani approve tawrakre masigi manungda Lupa Crore Chani Subna Ahum Dasmik ani mga kaithorakre adum oina mag Irang Asina Maram Oiraga State asige semilon kaya yamna puthakhrabage haibatude housing makki oina haibada kharaluna thokani. Irang Asina State ke Semitlon da kaya yamna sokhalabage haibagi matangda kanna pabagi thabak chathare. Matang chahidadi chap chana khangba ngamgani haibagi thazabalai. Kumja English singani supna kunithoi kunhumdoi da State Asina khomgat ke ba tax ke Shenpham ase Lupa Crore lising ani chahum kunmarini. Kumja English singani supna kunithoi kunhumdoi ge expenditure ge capital outlay na Lupa lising ahum chamre marfu mangani. Masi mamangi chahidagi expenditure hengal laklibani. Lenga ke expenditure da hengal lakpa sina state asigi economy ase momentum amada chatli haiba ta'i. Maragasida GST gi tax khomgat pagi fibam ase tapna mahausa gi fibam da hanjilakli. Mamang da tha amada Lupa Crore chamarom GST gi tax khomgat pa ngamlamba du HOUJIK ti tha amada Lupa Crore chamakunthra rom khomgat pa ngamlakli. Masi afaba khudam mamani government ke expenditure ase chada nifu dagi yankai fauba state ki lakliba GSDP adudagi seasonai lamdam asida HOUJIK oiriba fiba masina state asige semilon da kharamakei safu pirabasu expenditure hanthabagi fibam asina ngapigane expenditure hanthadabagi fibam asina state asige semilon khudong thiningai oiba mawungdadi sokloi Asigumba fibam ase kumja English ngani supna taramapan kungi COVID ke laichit ke matam aduda su thokibani. Kumja English ngani supna taramapan kunda government ke expenditure ase Lupa Crore lising kunmapan chanipan taranithoi oikibani. HOUJIK chatliba kumja English ngani supna kunhumdoi kunmarigi oina chahi asige February tha faubada expenditure ge Shenpham ase Lupa Crore lising tarahumdoi yaukre. Mamangi financial year da expenditure oina Lupa Crore lising taramari chatke. Mamangi chahiga yengnabada handaki chahi asida expenditure yamna taba oide. Maragasida Government of India na tax devolution ge Shenpham Lupa Crore chatrukta hengalakre. Asigumba fibam singasina state asige economy ase amuk hanna safaba fibam amada purakpada achouba ngaklu ama piri haina Chief Minister and BIREN House to THAMKHRE. Overall I paisa kayamna mangage hoki basida haibatude mathangi sahida masigi assessment je khangmungangani hujiki wainadi around 800 crore gumba state ki revenue de koi mangi haibasi made koi khangmungame adu masi handle kwe adu masigi pot JCB ki posidi annually hotlaga tawbani na madugi damakta koi department khudingi koi loina study ta hole hayeng department sigi loisala kanda madugi committee ma thamba khotpa koi madu effectively Taunana bakoi yang jagi na dumaina thamjage koi Manipuri HOUJIK financial oidi ba phibam sida koi ICT tongana soi honorable prime minister su ai HAINA through home ministry finance minister masa soi direct wari sadana chithi nungti idan kan honari around koi 2000 gumba amatang thubagi leiriba sigi piu kholu haina tawna da moi full budget pass tok da khotaba adu gumbagi khara leiba du HOUJIK khara Karagaidi relief Karagaidi Lamsam Amadi Pirakani Habagi Tajaba Quida lay expenditures means we are moving avenue. Aduna JSB Karigi calculation to expenditure Tarakta Hana 3,252 layer Madagi 3,484 crore increased the wave. Expenditure 100 Banina economy impact she Karadis Hokani soe but Mayamna Saganari Badu Yona, so I had my house at some the expenditure she quit that dear.